Sinau mayambu Danielgi lyric nainaba asida taramna oksari nasi ekoina nainagadaba topic asida Daniel chapters 7 amasung for great beasts haiba asigi maramda ekoina nainagani sinausin asigi chapter nainaba khangba ipse namaroi maramdi Daniel haiba lyric se ekoina phajana mamutana khangba taragati masida sinariba symbol mayam ase ayambana revelation haiba lyric asida su sinai adun haiba lyric ani se khangba yamda kalai maroi na koina aroiba matamda hingliba misina haiba lyric ani ase naina bas amdar kalai masig batung na koigi thawai gi namak thorang lang bai busu oidi bane aduna koi hana ishor pratna tofse sagad laiba yanum shab thoga nei bai pai sho apona na thaga sari koina danen gi series ase naina ba hojara bai pa maroi na si chapter 7 ase da naina ba hojaga dori Absolute Michael so Kangunate, I delay Pani, Sakimate Pakidravni, Adamukan Hana Ebushinabu, and Amu Kudimunaki and Mutum Henbu, that way she now couldn't the Masiga so much of Fatana, Neduna Kandaga. However, Matamda Probudi Shukrisna Akumatanda, Naki the Mukana upon a walk and Okumpa, Amasu Naki in Torabata Sangunam, Banupam Piago Henbu, probably Shukrista in the Kundari. Amen. When the Mamanda's hike, Madadi. Daniel have a lyric ase koina nainaba matamda masda piriba symbol khudima ase Bible masana ni explain tawse aduga masda piriba prophecy khudima asigi mapung pha ase koina kadai de phangani haiba the history ge lyric sing asida masina sakhi pi summi habdo itihas ki information okoi ki history de ge koina yengbayai koina mamang chapter 2 de yengre chapter 2 nainaba de ge koina khange prithibidan nithau ma lebang mari lakhni hai lai Romdo Taratona Kadukan Kadue, okay, I'm the Punjanaro, Punjanare, I was in the loin talker, or the talked of as a Nunta. Adana Nuntaraqua, Sidegi, Ishogi, Christagin Tolabacto, Muxeman. I say, Kona Daniel chapter 7 as the Muyan say, I have a Nuntaracting Mark Asida, Mamma Asida Karikari, Todoxin Lakani have say, Masik Maram Su. Pidin, Aduga Daniel 2 have 7 have a parallel prophecy. Daniel to the described the Daniel 7 the Namukatan described the only high some Daniel chapter item equine over Pangani. Shona Handan Tapi Marandi Maru will be the Mutani. Could pass Daniel chapter 7 Giwanda. In the 4th year of Belshazzar, king of Babylon, Babylon gi Ningthau Belshazzar gi Ahan Basahida, Hybidi 552 BC gi Matam Asemaki Anpam Sahine. Had a dream, man among Manglami and visions, vision Cameron Urami of his head upon his back, man of Tumba Matanda, Makoko, Maki Pamunda, Tumtaba Matanda. Then he wrote the dream, mana, hiding among the Ikirame, told the sum of the matters. I have a dream to the among the Yawa, what he couldn't of Tomahana Makuhan Irami. To the Muchalase. Daniel spake and said, Daniel ngang harami. I saw in my vision by night a hingi a vision da aina urami. Behold, yangu, the 4 winds of the heavens drop upon the great sea. Akanba nung marina a so samudra da yebado aina urami. Sida, Koning said to go 3 da, and the 4 great beasts came up from the sea, diverse from one another. Aduga Haiba Nusitina, Akanba Nusin Mariasina, Soba Samuda, the Yeva Madamda, Soba Samari Tolami, Makoise, Amagamanda. Koihana Yengas, Madadi, Masdayafana, symbol Karakamudai, Madadi, win have seen Kari, Bible prophecy, win have se Kari Bukame, have se Equini Yang say, Masijera. Jeremiah 51 gi 1 4 25 ki 32 33 da equini yang adi khangani adu bai 51 gi 1 je ai pasara ke paza yang se thus said the Lord mapui bungon asun hai behold I will raise up against Babylon aina Babylon gi makta linkhalakani hon gani against them that dwell in the midst of them that they rise up against me. Aigi mayukta lep liba, makoi adu gi marakta aina makoi mayukta lepa ama aina lingkat kani
lepan makhoi gi maikta lepan gani a destroying wind mang takpi gi masa oirba nungsit ama aina makhoi gi maikta lepan gani sinausa Babylon haibse khoi na khang leba amne leba amgi maikta akan ba nungsit ama isho Babylon na isho gi mising gi maikta lepagumna masi gi maikta lepa akan nungsit ama igini haibse karino haiba matamda masde gi khoi na khang madudi thus the slain shall fall in the land of the Chaldean and they that are thrust through in her street. Aduna maki sarsinga hatpa mi ki masing habse masi asuki matik masi Chaldean land of slain habde asiba mission asina Chaldean Babylon gilam asida tagne hamne masi karino habta laiba mi gi madata lepa che laiba amna oyin sina masina habde Babylon gi matada ishona lan ama thogani modern win habsina ikwen khangna dipse karino mase Bible gi prophecy the wind saibsina khangna rise lan habni aduna four great winds habne kanma nongne misito samudra na mathang yeiba matamda ahan ba yeibada laiba am thole adidi lan tomnar khanda prithvi da laiba tholokpa se lan tomnar khanda tholokpani amo ikhone yengsi samudra habse karino Bible gi matana Revelation 17:15 hai masida hai the water I pazara ke 17:15 the water which thou sawest where the horse seated are the people multitude nations and tongues hai ok tabinupi aduna phamliba ising ado miyami multitude ni nation ni tongues ni aduna masina habdi keno see habis na khangna rise mi amna taba mafam asibu ikoina thickly densely populated area of the world has a prithibigi yam tabam phom asibu ikoina samudra haina khane sea has a miyambu jathing adubu khane masina tapadi karino haiba matana ngasai nungsit aduna samudra da akanba asobu samudra da yeiba haiba matanda mi yamna tabam phom aduda lan sokaba matanda akanba lan mari sunaba matanda sa mari tholai habi madu mu yangse sa haibase ekhoi mu Bible gi matuna ekhoi ne yangse sida beast haibase adum Bible masan explain tawrani ei pajar ke 17 Daniel 7:17 these great beasts which are four kings masigi asaw sa mari asidi ningthau mari ni which shall arise out of the earth prithvi dagi makoi ase tholakani haibani amuk 23 da amuk pajar ke thus he said man asunaki the four beasts shall be the fourth kingdom upon the earth mari subasa ase prithvi da pangadaba mari suba ningthau laiba ni aduna Bible is yana clear ways now sa masidagi madudi karino haiba matamda masida uriba asoba sa mari hepse karino asoba ningthau panba laiba mari ni makoi se makoi gi nature se amaga manaroi makoi sa mari mak amata manade hai makoi mari ma se manaroi koi hana yengsi verse 4 salase the first was like a lion nong sagum na malami hanbado had eagle's wings aduna eagle gi koina langjagi eagle gi masa palami I beheld in urami till the wings thereof were plucked hari masida paliba masasing ado phuktolami and it was lifted up from the earth masi prithvi dagi thangkalami hari masasing do paktalami na lepagumna lepalami hari and make stand upon the feet as a man ni amana lepa adumaina mi khong lepagumna lepalami and a man's heart was given to it masida mi gi thamoi ama pirami hari snaucha ikoi sida khone khange masida mu yangse madudi wing saibsina karibu khangne khoi sida gi adum khone khara khangba yai hari sa ahan ba sa se nong sa malami habani mongonda kari masa palame ba eagle gi masa palami hai khone khone langja hai tare langja gi masa palami hai sida adu ye khone yengse lion habsina karibu khanglage habse
Equina among Yang Ahan, but Yang Lion have a say. Lion country the Equina wings have say, Equina amuk Yang say. Jeremiah 48 ki, Exodus 19 ki 4, Habakkuk 1 ki 6 to 8. Equina para the company at the Waina, Jeremiah 48 ki 9. Give wings to Moab, that it may flee and get away. Adana Moab has the Masapu, Madame de Mahana, Pai Kinaba, Sato Kinaba, for the city thereof shall be desolate. Masida le Markis Hershing assay, Masimang Tahangini, without any to dwell therein. Masida Mikarasule Helohe. Sinaps and Masida Habidi, wings Habsina, Karibu Kani Hamat and the Leba Amada, Masa, Pew Habse, Masina Kanamai, speed. Magi young budo swiftness aduga speed adubu equina kane aduna lion happen no hiding in toleba asigi masani palami masina habdi masigi leba asina lan togo matanda leba auction matanda masi anum young auction gani have masasina paidni adugi khongjen adu the auction gani have ni lion have say equina amog yang say when Jeremiah 51 Jeremiah 51 50 sorry 50 43 44 a Pazarake Masida 42 the king of Babylon had heard the report of them Makoyi report ado Babylon ginin thona tarame and he sends wax people Mahaki Makut ado solemn sontarame anguish took hold of him, Mongunda Akiba, Hango Awaban, Wakan Waitaba Aduna, Mabu Parami, and pangs of a woman in travel, Angang Miron Bina, Nariba Dum Masina Kodumana, Parami, verse 44. Behold, he shall come up like a lion from the swelling of Jordan unto the habitation of the strong. Yamu Mahana Lakani Hanikanana, Babylon Asina, Nong Sakum Lakani Hani. From the swelling of Jordan unto the habitation of the strong. Akan banishing aduda lakani han ayatay makadi yam pasararoge aduna sidayda ikona Bible na hai Babylon nongsa haibasina kari ga sangdane Babylon ga sangdame koi mamagi prophecy amada su Bible gi prophecy su me haina naina fa aduda su ikona naina kre Babylon gi Esther geta kari nongsa gi magi ahakpo mutising adu kap tawbasing adu ikona lai habsi aduna masina takudi lion habsina karibu khanai Babylon khanai aduna Revelation Daniel chapter 7 gi ahan bis nongsa man basa habse masina karibu khangna re habu matamda masina Babylon khanai Babylon haidi akhoni yengadom jikeno prithvi senba thungna panba haidi matamdugi Europe Asia amasung Africa continent da mi tariba mafamsing asida punnamak asibu joy tawba aduguma prithvi gi ancient superpower do adu malaiba adu thigedamni madu kanano aki Babylon ekhona mamangi Daniel chapter 2 da jo hena nai nakre aduna ai yamna amu hana salaroi Babylon 605 BC degi na 539 BC gi matam asi phawba mahana palami aduna mahangna nongsa man ba sa adu en mathangda ekhona mu yang se verse 5 ta ai pazarake aduga masigi 4 asida su Mang Magi Masasing Ado Lopol Ami Havni, Mokoy Atoba Nintowa Dukanano Nebuchadnezzar, Aduna Nebuchadnezzar, Siba Matamda, Havidi Maki Masala Pokiba Matamda, Mokoy da Paliban in Towase, Magum the Tona of Amatalite, Mokoy Mikiting at Orami, Roiba, Mokoy Arabian in Tow, Belshazzar have a Siju, Yamnako, Masida, Mokoy da Migi Tamoy Piramham, Migi Tamo Edi, Equina Kangadose. Saga miga have the Apogi Tamoy, a son but Tamoy, a key with Tamoy, have say, Piram, have said Massini. I don't know how the Sukimatin Mikiti Waba, Adugumba, Ninto Amani, Madugin, out Asum Massina Tapodi, for Asina Tapodi, Kalamba de Gimhaki Mapanga, Asum Sontarapudo, Madu, Dai, Asani Lopokiba, have the Massini 5 that we say, Behold, another beast, a second like to a bear, and it raised up itself on one side. Hadi, ani yemu atopa ani shuba nong sao manba sama urami hadi bam
sau mamba sa sigi masa nakal amana wankalami nakal amana paitharam ya. It had 3 ribs in the mouth of it, between the teeth of it. Magi mayagi ya palibasin adugi marakta ribs ahum lerame saru haitare. Saru pora ekhoi ribs ahum lerame, and they said thus unto it, makoina masida hai, arise, devour mercifully. Hogolo sayamna chao sayamna yo salu hai. Aduna masida ekhoi na mu yengasin madudi koina sao manba ani shuba sa adu kanano Babylon bu maithiba tikhiba ani shuba sao mam sa adu kanano haiba matam khone sao mai chi am sathi bani maigi makhut aibsina maigi maya asna phokpo matam mi thaba machat thapani maduna khone yengse madudi karino haiba matam da Babylon bu maithiba tikhiba khone mamang da ne khre madudi nano haiba matam da Medo-Persia ni khone Daniel 5 ki 30-31 da khone para dikhangani 5 ki 30 da. In that night was Belshazzar king of Chaldean slain. Haiba numdang aduda Belshazzar adu Chaldean gi ningtho Belshazzar buhat ki Darius the Median took the kingdom. Darius haiba Median asina ma ki ningtho le Deutoronomy being about 62 years old. Masai se humpuni thoi shugo matum ne lokshali hai. Masi wari ja yam salaroi aduna Babylon bu mai theba pi ke ban ningtho le ba adudi Medo-Persia aduna Median masina 539 degina 331 BC gi mathanda palame aduga sa asigi nakal amana wangba nakal amana masaje sumaina chemna nakal amadana wangkhatpa nakal amadana chapthaba haina lairami masigi maru iba maramdi karino haiba mathanda media habase akhona Persia ga ko mokoi alai oram masi akhona Daniel ai inabo mathanda hena detail pizarage masigi di yam ina roy aduna Darius haibasina media gi ningtho orami Cyrus na Persia gi ningtho orami mokoi ni jalan chapa mathanda punna saminarami adu mamai thanle di kedoba Darius sigraba matung dadi Cyrus asina an leba ani makin ningtho oire ki habni mana hena kalli kan ki habni masina nakal amana wang bhaju khara wang khaliba aduna kona Cyrus bu khme masini mathangda amuk yengje magi mayagi marakta ko rib sadi saru kona sida humdang saru ai tar kona sida yaw ribs ahum pa adudi hariba bear habsina Medo-Persia bu khangna bataragadi aduna magi ribs ahum asina kari bu khangna bam thoi habam batanda mahana paliba mahana joy oiba makar lan thengariba adubu maki makhada leiba ahum oibthai aduna hariba 3 ribs asina 3 province bu khangnai mana sasan tawba madudi Babylon, Lydia amusung Egypt habse masina ribs ahum masina masibu khangnai masi itiasta yengwa matamdasu maki province maroiba province ahum di masini habsini maduna 547 dagina 545 BC gi matamda Medo-Persia na Lydia amusung Babylon Lydia amusung Egypt se makhoje mahana khudum chan khibani sinawsa masini ekoina mu mathangda yengse mathangi verse 6 ta ai pass again. After this masigi matungda I beheld aina urami another like a leopard kapokai manba sa ama uki which had upon the back of it 4 wings of a fall maki mananganda useki masamari palami. The beast had also 4 heads hadi pasasigi makok mari palami, and dominion was given to it. Prithibi bu joy to wabse on the pyramid masida ikoni yang sare adudi khona Medo-Persia bu mai thiba pi kiba laibak atudi kanano habse ikoni yang bayane Daniel 8 ki 2021 da masigi matungina ikoni khange madudi Daniel 8 ki 2021 hanasu pagramni ayamu parake. The ram which thou sawest having 2 horns are the king of Medo-Persia. Yaulaba masi ani pamba yaulaba masa aduna Media amsu Persia gi ningthawni. The rough god is the king of Gracia yamna tamthiba humming aduna Gracia gi ningthawni. The great horn that is between his eyes is the first king. Maki
mamit ani gi marta paliba masi asina ahan ban ning thawni haina bible na sida mayek sengna ire madudi hairiba sa asigi leopard asigi magi masa mari palane masa mari pat palamba targi mahana paiba matanda mahana prithvi asibu joy tawbo matanda achuki matik yangna kongdeng jana prithvi ase joy tawi haibasini aduna masi ekhoni engche 331 gi October 1 331 BC da Battle of Arbelada Alexander na magi lamin chumna tangi lising kuntra puraga tanthengaba matanda Medo-Persia gi makhoi lami lising taru ado madugu irai laina maithiba pidana hairiba laiba ase Medo-Persia ase Greece ki khona magi makhada irai laina khudum tanduna joy tokhi Alexander di asuki mati landa haising magi lami sing asuki mati haising aduna masamari panba hapsina mahana whole world ase joy tawbo matamda sunna tamgi sahi tarani thoida joy torami matamda dai sagol gi lamina sagol na salaga leba mathang joy toy ongna sapne masina happy man sagol thawbuje leba makhata den pai bugum na sale ham madu speed ado bu khangnai masi bible na haibadu gi matung na prophecy asina su thumi lami madu mang na 326 BC da India da yagi Punjab Indus river asi tana mahana khudum chanki adugi matung da maha khankiram Babylon da halame November 12 323 BC gi matung da maha masaki chahi tarau hundo shubam matam da sikhi habni simna laire aduna mana sikraba matung da mahaki masa masu singda mahaki ning tholeba ase masa masu da sandokoi gi mahuta Bible na habi gi matung da mahaki makok mari palami habni aduna Bible na habi matuna makok habse karibu khangnai habu matamda head amana karibu khangnai habse ekhona yengba yai Judges 11 gi 11 da 8 pazarake then Jephthah went with the elders of the Gilead ki ahal laman sing aduga Jephthah ga saminarami the people made him head and captain over them makhoi gi mathaki captain lusing ado mising aduna mahapu samlammi masidagi ekhona khang head haibasina represent toije lusingba leader amabu khangnai maduna hairiba leopard ki sa asigi magi makok mari pale haibasigi arthadi mahaki lusingba general mari le ni Alexander na sirwa matanda mahaki leba ase general mari gi makuta sinarami koni yengsin mari general mari adu kana no ahambade Antipater na Macedonia gi mahaki government as mahana pairami moina circle paitarami adu mahana siraba matung da mahaki masanapa Cassander asina mana koina moroina 305 BC da west haibase west de Mesopotamia na laiba jaga west sigi mahana lusingbo waki general oina ningtho oina maduda parami ani sibuda Ptolemy one sorter haibasina Lydia Arabia Palestine Egypt South ki maike da leriba haiba Egypt Palestine Arabia Lydia haiba singge mahana loksalami mahaki ningthau gi sasana se 30 BC gi matam adu phaw mahana salami mahana south lerami matanda mu Seleucus haibasina Babylon Persia Mesopotamia aduga masigi anakpada leriba haidi east asigi anakpada leriba lamsing ase mahana khudum salami mahana ista pambani aduna mahana Seleucid empire adigi founder adu mahana oikhirami lasina silare number 4 da amuyangse Lysimachus magi atopa mamina Antigonus haibasina Thrace amasung Asia Minor gi north leriba Asia Minor gi saruksing ase mahana khudum salaga mahana palami mahang masamuna Asia Minor gi thawni haina mahana lauthopsaki 306 BC da aduga mahana Antigonic dynasty ki ningthaugi shasan ase mahana lingkhatkirami hairiba mahaki dynasty ase 168 BC gi matam adu phawba salami aduna Krishna 331 BC dagina 168 ki BC gi matam ase prithvi gi ancient world gi super power oiduna palami ekoina mathangda amu yengase mari subasa Daniel 7 gi 7
And after this I saw in the night vision, and behold, a four beasts, dread and terrible. Aina numdangi vision da mari shubasa yamna tamthiba yamna akibagi masak oirba strong action haingai leitana mapa leitana kallaba sama urami hai. Mana hairiba sa se describe tobu ngamdabagi asumna mahana haibani sa tongna tapu ngamdaba gi. It had great iron teeth, magi maya ase yotki achouba maya parami. It devoured and broke in pieces. Mahana josalamin amusung pachat machat tana thugairamin. Stamped the residue with the feet of it. Lemo budo magi makong kompang surusuru na khairami. It was diverse from all the beasts that were before it. Magi mamang da laigiba sing adudagi magasina tom tongalami. It had 10 horns. Mahaki masi tarapalami. Masi the nondescript beast ay amna tamthiba asida mati kallam mo palay kana kallaba mari shuba sa asidi kanano grispu asida mati kallaba grispu mai thiba ki dikiba sa thudi kanano haiba matanda ai khoina rom haiba laiba sin rom haiba sina ai khoina look na khoina look atugi wanda ai khoina paba matamda jo khoina khangani agasti matanda peti puna mo text tawna ya thampi gi do adana mahana 168 BC na 476 ki edi matam ase palami koina rong gi lebak tin me taba laite haina ityas gi sing hai and mamagi samonda jo iron mona ki har ga khane hai ba sa si gi maya do job ni habi akan ba jo asuki matikal ni habi adana masigi mari shuba nan descript sa asina kali lebak khane rom lebak pu khane habse masini hari basina topa mamang da panki wasasing asidagi masigi am tungali magi mamsat adana mahaki masi kya paleba masi tara palami han ato masi sing ase karibu khane habje koina amuk yengse. What does the horn represent? Habse koina Daniel 7 gi 24 da ai pazarake. The 10 horns out of this kingdom are 10 kings. Haiban in Taulepa asigi thole masi Tara aduna ningthau tara ni. They shall arise mokoi je horakani. Another shall arise after them mokoi gi matungda ama horakani. He shall be diverse from the first. Haiba han basing adudagi mahak tungangani. He shall subdue 3 kings. Mahana ningthau ahum ado mahana subdue tawuni mahana mangangani habni masida. Masidagi aikhoina khange madudi haiba basi tara sakari bukhnai haiba matanda Laibak tara, nintau pamba laibak tara hai. Aduna koina Daniel chapter 2 da su ugre matudi haiba adudi Rome haibase saruk tara laibak tara thuna khaidoki hai. Aduna Bible na haibi gi matuni masidana masi tara palami hai. Aduga masi masam tholai maduna ahum mama mangan ge maduna koina mathangi namita koina yeng asigo masina mathangi da koina yengse aduni Rome gi 10 division atudi kari no haiba matanda aina samdana hajarake mokogi anauba meng hoji mokoi taret amadi leiri ahum amadi mahan khrabani aha baduna Alemani Germany masina 356 AD mathanga Lombards New Name the Italy 377 AD ahum subada Visigoth Spain 378 AD France 407 AD Sweden Portugal 407 AD, Burgundian, Switzerland 407 AD, Anglo-Saxon, Britain, Messina 476 AD, Haverly 493 AD, the Mangan Kare, Vandals 534 AD, the Tumna Mangan Kare, Ostrogoth 538 AD, the Tumna Mangan Kare. Duna Haiba Asina, Equina, Magi, Haiba Sasigi, Masi. Tara tubo ikhoina khane aduga mathangda ikhoina makha tabase masina moroina verse aita sumna hai. I consider the horns, behold there came up among them another horn. Danena haiba masi tara adugi maramda mahana khalamba matamda mokogi manungdagi apikpa masi ama hogolami macha ama hogolami haimi. And before whom there were 3 of the first horn plucked. Bagi masih tara adugi manungdagi ahum mama man hogolakung matinda fuktat lami hamni fuktat pahabdi mangalami hamni. Behold in these horns were eyes like the eyes of men.
mahai bu masi asida mi gi masi palami a large speaking great things hai achouba sama urami hai aduga verse 9 da masina khani yingsi I beheld aikoina masima ya masigidi masida loisalase aduga mathangda aikoina haibu masi masa ase kanano habisi gi maramda aikoina mathangda fajana ni nasi maramdi masi masa ase gi maramda aikoina khangba habse yamna maru hoi haibu masi masa se Prabhu Jisu Krishna tang panda ani suba laking mamangda laikida bani thau leibak amani chinausa masi maramda aikoina mathangdi yingsi haibu samon asina na koibu bless to batadi masi mipung khuding mutana koina samdokyu masi asong share to wish chinausa aikoina haibu se Bible to Bible explanation masina taba explanation di aikoina kadai to sukhung bangamo misina seran torana explain to ba Bible di Bible to godam ni habisini masi gi matang sida lo shabase tapi pun memang desain bot piwasnya wedap sih saya kata lagi yang shop tu kan itu pai shop nak mana lagi tu nak ada sih masih di informasi dah aku dah tanya saya sekarang di part 1 ada aku ini nak bahu keren morina Achouba summary itu di mana mereka ini nak keren aku ini nak kalau aku di masa nana bahap tahan di masih kita mutara cari tak kerja di sana aku dengan nana buat pindah Achouba se patna khangduna na ki dum lecture on video Prabhu Jisu ni kon dari amen